Ramsa amadi SSS Oza singna changsilakpa khongjanggi nini chanba numitang asi Lampel Patal Lairiba Director of Education S ta thomjinduna Director TS Kiran Kumar da Oza Kyana intimation letter pisin bagaloinana Ramsa amadi SSA Oza singna taliba dabi athubada thabakta onthoktrabadi council amadi board na lawgadoriba exam singda saruk yadaba haina laukthokre Ramsa SSA gi demand sing gi matangda Education S ki Director TS Kiran Kumar na Oza Singh asi recruit tawkiba matamda regular oina lawki adubu makhoi gi promotion line gi matangda RR da amata yaude adumapu humanity ground da Ramsa amadi SSS Oza Singh na taliba dabi sing asi maram chabana khanagani hari Congress की MLA के मेघत चंद्र ने सुप्रीम कोर्ट ता स्पीकर वाई खेमचान की मथक्ता मिनिस्टर टीएस श्याम कुमार को डिस्क्वालिफाइड तौगदबनी हाइबगी मतंगदा थारकबा केस की हियरिंग सुप्रीम कोर्ट ना रिजर्व तौदुना थमख्रे हरि कुंथ्रामतोय सुबा ड्राइवर्स डे की थौरम ngasi तोंगान तोंगान मफम क्यादा पांथोंनख्रे नोबित असगी मरु ओइबा थौरम ओइना मसागी मथौ तौरिंगेदा थवाई थाख्रबा ड्राइवर संगी सक्तमदा लैसी कतुना इकाई खुमनबा उत्पन्न ओइखि British की मायोक्ता मथौना फन लांथेन नखिबा मियामना मेजर चोंथा मिया हाइना सखंग नरिबा मरेबाक निंबा मिसक असिगी मितम अमा त्रिपुरा द माइखुम हांगदोकपगी थौरम द सरु यारुनबा मणिपुरदगी खोंबु अमा ngasi आर्ट एंड कल्चर मिनिस्टर लांपोलापम जयंत कुमारना कंगलागी नोंचुक थांगबा गेटतगी ngasi अयुक लांथाखरे Tarak Tarulak Suba Kachai Lemon Festival Haibadi Kachai gi Champra Kumai ngasi Ukhul District ki manung channel leriba Kachai local ground da Save the Pollinators haiba nunggi oiba wakholon ga loinana pangthok haukhre Kumai asigi hayeng aroiba numitta Champra gi matang da workshop amadi seminar na chingba kaya amasu pangthokani Aina Thingraba Lalolo Priprak Pro gi Lanmi ama Imphal West Commando na ngarang numidang Lamsang Police Station gi manung chanba phayeng dagi phare hari Faraba mioi adudi angom Surjit Singh Elais Chenglei Chai Kunthra Taruk apopa angom Ibo Chau phayeng sabal laikai dagin hari Sai asigi oina bom gi ahum suba thodok ngasi ayuk Lampel Police Station gi manung chanba Sangai Pro Crossing manakda phamba dukan amagi mamangda sakhangdaba singna grenade langsilam le hari Laibak phabadi bom adu pokhai hogdabadagi asok apan misi mena muti thau thohodre St. Joseph Higher Secondary School ki Principal Father Victor School asidagi transfer tawkiba bu yaning da phong tok poina ngasi ayuktagi hauna Nupi Weavers Welfare Association kam Maira Paibi Sagolwal Tera Lukram Direct Part 3 ki member kayana ngasi dagi school asibu sol nonchin duna tingjin bahukre Janet Academy da aina thinkraba lalolo KCB People's War Group na siragliba maralbu yaning da phong tok poina School asigi mahiroi amadi oja singna school asida ngasi wakan mifam sathakre Semai jindagi khodak ichin phawgi lambi sembagi matangda lambi asida passenger puriba gari gi association singda KS Ratan Kumar gi ming yaksilakpa yamna laibak thibani mahangna karigumba Mari amatada lainadi haina mayang fal ACG hanagi minister KS Ratan Kumar na ngasi Congress baban da pangthoba pawgi mifam amada phongdokre International Committee on Puya Maithabana Sinduna Mayang Imphal da leba Khuman Mai Kolda Nipugan Nithoirak Suba Amaba Numit Palan Thoram Pangthokre Thoram asiga mari lainana salai tariki firal tangkhai chingthabaga loinana Mahiroi singna amuwa base thetuna awab phongdoki Churachandpur District ki manung channa leba Ngairong Koren Village da Koireng Youth Organization na sinduna Thasi ki Tanamathoi hauduna Taraga Nipan Fawa Chathagadaba Nephuga Nipalak Suba Koireng Youth Organization ki General Conference kam Cultural and Sportsmen 2020 ki Memorial Stone Walk Minister TS Biswajit amadi Khetirgaon SC MLA Nahakpam Indrajit anina saru yaduna ngasi maikum hangdokre Nephuga Marirak Suba Pumai Naga Student Union gi conference ngarang dagi hauna Senapati District ki manung channa leiba Simai Saranamai local ground da pangthok pahukre conference adu Outer Manipur Parliamentary Constituency ki MP Dr. Loro S. Fojena chief guest oiduna haudoki conference asi numit mari ni thawa chathagani Citizenship Amendment Act ki mayokta Assam pumbada akan bakhongjang chalchilingai chairak asida Assam ki BJP government na New Delhi da leiriba Assam House ta Paumai Singh changmada athingba thamkhre media reports sangi matung ina ngarang New Delhi da leiriba Assam House ta Assam da base toba media house ki Paumai Singh na
mafam aduda paugi mifam amada saruk yaba lakpada security singna athingba adu pirakhibani hairi. Kerala government na Citizenship Amendment Act pu singnaraduna Supreme Court ta wakat ama thangalakre. Masina maram oiraga ek asigi mayokta singnarakpa ahandu state ama oiba ngamkre. Ningsingba yai madudi ek asigi mayokta thangalakpa wakat hompurongi wile housing Apex Court asida chatharibani. Guwahati da chathariba ahumlak suba Khelo India Youth Games ki mari ni chanba numita Manipur na hausi phawada sanagi medal mari silver gi ahom amadi bronze ki tare lawduna apung medal taraga mari phangduna medal telegi mapan suba rank ta laibung amkre. Games asida Maharashtra na gold tara taruk silver taraga mapan amadi bronze kutha baga manga punna medal hombutra phangduna medal telegi khwaidagi mathakta laibi.